Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. CM Birenda Bondhu Haina kauhaningdrabanina Kouraroi Mr. Biren Haina Kouragani Haina Ranjit phongdokhrei. Lupa crore humdra manga changna University anigi infrastructure sing nauna semgalagani Haina CM na phongdokhrei. Ekar kunmanga romda tharamba popi pambi sing yanthakhrei. Pausando na pijari. CM Birenda Bondhu Haina kauhaningdrabanina Kouraroi Mr. Biren Haina Kouragani Haina Ranjit na phongdokhrei. Manipur gi Chief Minister N Biren amasung Congress ki MLA Ranjit anigi marakta phongdoknarakpa wafam singi manungda yamna taba nungaiba wafam kaya su yauri. Chief Minister N Birenda MLA Ranjit na Honorable Chief Minister Biren Haidana Bondhu Haina yamna nushina Kourubada Chief Minister na mimang thokna asawa phongdokhiba adugi matangda ngasi mayang Imphal Kendrada Lok Sabha dagi MP Angomcha Bimol Opagi thoramda Ranjit na wangangladuna wafam asi phongdokhibani. Thoram aduda MLA Ranjit na makhatana phongdokhibadi Chief Minister Biren na mangonda Bondhu Haina kauhaningdrabanina amuk hana Kouraroi Mr. Biren Haina Kouragani Biren bu kari yengduna kalakadauribano Haina MLA Ranjit na phongdorakhi. Mahakna hai Chief Minister da Bondhu Haina kaukhibasi numit kharini gi mamangda AICC gi pauktak makhada Bharat pumbagi oina state ki Block Congress Committee na silaga state singi magi governor da housing Manipur gi leiriba isu asi loishendabagi Adani group ki scam mayam adu Bharat pumbagi praja miyamda khanghanaba governor da thomjinduna memorandum pisinbada AICC gi pauktak matung ina MPCC na sinduna governor da memorandum pisindringai mangoina na discussion pangthoktuna khananainabada State amagi Chief Minister da Constitution na piba right adu Chief Minister na sizinaba haitrei. Manipur asi mangwatare sizinaba haitrabadi Chief Minister amagi mathau adu tawpham khangdrabanina nang Chief Minister oibato u Bondhu Haina phongdokhibani. Chief Minister oininglabasu irang faraba kanda amuk oyu haujikti irang asi lakshin bangamdrabanina matam khara potharo haina maduda Bondhu kaukhibani. Maduna pham thadu u haiba wafam ama hairubaduda Bondhu Haina panbada sauribasi haujik viral oiribasi haujik sugnu kendragi MLA oiriba tam taruk lak bot kare ahanbo aina vote BJP party dagi karakhi laikhidraba wahengbam nipamacha Chief Minister oiba amadi thongju kendragi karakpa speaker Dananjoyna matamduda sarkar thugainabagi speaker gi kem tawduna leiba matamda haujik Chief Minister oiriba N Biren asi pawi ama oina matamduda paw lobalakhi maduda Tada Biren Kourubada chahi hangnabada chahi yamna hanaba natabanina vai Bondhu Haina ming kaunakibani. Bondhu habasi yamna lemba ahal laman singna nungsinabagi mingo oina kaunaramani. Biren mahapu Englising ani shubna anigi election da midterm poll tawbada bot karaktuna DRPP dagi singjang paiduna Manipur kananaba sahid minar makhongda wasapalekhi. Manduda Manipur asi kanda kangadabo manki matamduda akhoi tamo ibo bigi Congress ta leringaida DRPP dagi Congress ta chongsilakhibani matamduda Manipur da 10 schedule laitri matamdudagi hauna nungshina tinakibadudagi Bondhu Haina kaukhibani hari. Honorable Chief Minister Mr. Biren Haina hana houjage Bondhu Haina ina kaurubodo madu matangdoni mara yamna hakajaris adana Bondhu do kauhaningdra manina Mr. Biren Honorable CM haijage horen ngangak pada adu aina Bondhu kaukibai maram sulai adu soi horen tentangna panjage ai ghari yenga ngangjage mayam timing se jar chakini ai khangeba. Lupa crore humdramanga changna University anigi infrastructure sing nauna semgatlagani haina CM na phongdokhrei. Manipur da thokliba tha kunithoi helaklaba lan asi Manipur lengak na loshinaba hotnaba ngamdrabasu lan marakta lengak asina chawkat thorangi thabak paikhatnaba hotnaba leptri. Ngasi DM University campus manungda auditorium PG Boys Hostel PG Girls Hostel yauna semgat sagatliba building taruk amasung tagel da leiba Manipur Technical University gi phibam ngasi Chief Minister N Biren na hakthengna chatuni yengsingkhrei. Loinana DM University amadi Manipur Technical University anigi infrastructure sing lupa crore humdramanga changna semgatlagani haina CM na phongdokhrei.
Yangsin Kongchat aduda Mari Lenana Chief Minister N. Biren Fongdokibada, College Oina Leramadagi Miyamgi Matengdagi Ngasi, DM College Asi University Oina Lepangamle. University ama oibagi lepham thopa infrastructure sing oza yauna staff sing lingna leitaba yade. Masida infrastructure ningthina thamba asisu tangai fade. Afaba mahiroi puthokpa ngamnaba lengak asina school college singi infrastructure sing ningthina semganaba thabak thoram sing paikhali haiki. DM University amadi Manipur Technical University ani asida lupa crore humdramanga changna infrastructure sing nauna semgalagani haiba wafamsu Chief Minister na phongdokhi. Loinana Chief Minister gi Yangsin Khongchat aduda saruk yakiba Education Minister Thongnauzam Basanta Kumar na phongdokhibada afava mahiroi puthokpa haibasi afava infrastructure leiba mahisang masing yamna thamba mathoktai. School fagar hansi amasung college fagar hansi mission gi makhada lamdam asida school college ki education khumang chongshil hanba ngamlei mapanda chatuna selting na mahi tamlibasing handa hanba education sector da lengak asina thavak kanna paikhali haiki loinana ngasigi Yangsin Kongchat aduda mari lenaba department gi makok thongba officer singsu shairu yakhi ekar kun manga romda tharamba popi pambi sing yanthatkhrai Manipur lengakna chatharakpa war on drug ki khongjang manung chana Manipur gi chingi district singda ain kaina tharamba popi pambi sing yanthapagi thabak leptana chatharakli ngarang su kangpopi district ki manung chanba wai langkhong village ki mafam singda akhanaba operation ama chathaduna khun asigi mafam kharada ekar kunmanga rom park chawba mafam amada tharamba popi pambi sing adu kangpopi district police amasung 133 suba CRPF battalion gi Platoon anigi apunba team amana yanthatuna manghankhrei adumak oina thodok adugi mari lenana mipa mifun phabadi lekhide paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu half holiday lauthokhrei 40 tadubi ACG MLA and Khaisi lekhidabaga mari lenana hayeng January tangkun asi Manipur lengakna state ki oina half holiday lauthokhrei Manipur lengak ki General Administration Department ki Deputy Secretary Kosoni Femuna Governor gi mingdal thokiba order amada lekhidraba MLA asigi mafamda ikai khumnaba amadi awaba phongdokpa oina lengak ki loisang amasung mahi sangsing hayengi oina nungthelpung amadagi suti oigani hari Usoi Pokpi Chingda Operation Chathabada Khulai Kaya Fagale. Security Force na State Asigi Mafam Kayada Operation Chathaduna Khuchu Kulai Kaya Fagakhrei. Ngarang Thobal District ki Lelong Police Station na konba Usoi Pokpi ki Chingi Saruk Singda Manipur Police amasung Central Force ki apunba team na Operation Chathabada Khuchu Kulai Kaya Fagatpangamkhrei. Fagalaba Khuchu Khulai Sing adudi single barrel sniper ama countrymet ama smoke carbine gi magazine ama 303 gi magazine ahum HED hand grenade ama detonator ama 7.62 into 39 mm gi live round ama .32 gi live round taruk 9 mm live round ama 303 gi empty case taruk 7.62 mm gi empty case mari 7.62 into 39 mm gi empty case taruk Tear smoke cell ahum antenna galonana TYT radio set ahum charger amasung adapter amani fagalaba khuchu khulai sing asi makhatana thizinaba mari lenaba Lilong police station da ngasi khuchina khre hari Indiana Manipur bu karamba meeting da yenglibage habasi achoba wahang ama oiri haina kokomina phongdokhrei Manipur lengak asina kuki narco terrorist singna drone amadi missile bombing tawduna mi hatpa security force sokhalaba phawba compromise tawduna yamna khangba kanba kariguma thabak amata paikhatabasi Manipur khunai gi khwaidagi mangjabani amadi India lengakna Manipur bu karamba meeting da yenglibage habasi achoba wahang ama oiri haina kokomi gi coordinator Somayendro na phondokhrei Wafam asi ngasi kokomi gi office ta pangthokpa pawgi mifam amada mahakna phongdokhibani Mahakna makhatana hai housing Manipur gi wathok asi Home Minister amadi Defense Minister gi maikedagi karigumba wafam amata phongdoktabasi laibak yamna thibani Manipur miyam asi India gi citizen ama oina ubidabani loinana India manungda leitabadongna lewbasi yamna nungaithe Mahakna makhatana hai Manipur da tholiba lan asigi maru aiba horakfamsi Indiana geopolitics amadi internal administration fail oibadagi thoklakpa lani haina phongdokhi
Mitei amasung maitai pangaldi chingda khundaba yadribani kanagumba kharagi higaiwada maiwon legumsi haina el ramisorna phongdokre. Mitei amasung maitai pangaldi hauzik chingda khundaba yadribani maram aduna aikhoigi lam asida aikhoi yamna khudong thiningaini masida kanagumba kharagi higaiwada aikhoigi maiwon legumsi aikhoi nungsinana chatpa mathau tai haina PDA gi chairman su oiriba Kairau Kendra gi MLA Laurembam Rameshona phongdokre. Wafam asi Youth Guidance Club YGC Kairau Mating Maya Lekai gi nongna saba sanglen haunabi matung ina ngasi sangaduna miyamda khusinabaki thoramda athoiba mitungi warol piraduna MLA na haikibani. MLA Rameshona Makhatana haikibada hauziki matam asida huran chinti lutpat amadi gengi thabak mayam ama chatharakpana lekai gi club sing yamna lingna leba mathau tare. Tongan tongamba loop singdagi demand gumba tawraklabadi miyamnasu losenbi kanu. Club sing natraga police station singda pau piduna aikhoi punna thengnaminasi. Handak selga mari lenana tongan mafam anida thokiba thodok sing adu yamna thamoi shokna nungaite. Asigumba huran chintigi fattaba thabak sing thoktanaba drug yonba sing thengnaminaba amadi club ki naha sing yamna lingna lehaningi haiki. Ngasi club sangabagi thoram aduda YGC ki president Dr. Khatawuddin Saha amadi Imphal East ki Chief Medical Officer Dr. Laurembam Indirana maru eba miyosing oina saruk yakhi. Chinjak tami pal tangdaba iromdom lepchaba ngamba Manipur gi nation ama sagatpa tai haina YK Biren na phongdokre. Nongmagi oiba chengum thabagi training program ama ngasi United Committee Manipur UCM Awang Shekmai Unit na sinduna Advanced Women Society Hall Awang Shekmai Kaujing Leima Imphal West ta pangthokre. Haudopagi thoramda chief guest oina UCM gi president YK Biren, UCM Awang Shekmai unit ki chairman Awangwam Suresh na president, resource person sing oina entrepreneur food processing T Sana Jauba, temperate mushroom gi proprietor Tiam Ranjit na saruk yakhi. Miyoi humpurom na saruk yakiba training program asida UCM gi secretary general Santana Hakpam, secretary organization Nongthombam Dorendra, secretary district affairs su saruk yakhi. Nomagi oiba chengum thabagi training program haudopagi thoram asiga mari lenana UCM gi president YK Biren na haikibada chinjak tami pal tangdaba iromdom lepchaba ngamba Manipuri nation ama sagat patai hauzik oriba Manipur gi phibam asida aikhoi gi sanmit lon fagatnaba wataba padaba khunai ama ohenaba ahenba pothok puthokpa yamna mathau tai miyambu suning nomningba khunai ama semgatpa habasi yamna tangai fade. Punna hingminnana punna chawkhaminaba haiba wakhalon asiga loinana isa isagi angamba thodang lobagi mathakta aikhoigi maselgi punna hingminaba punna chawkhaminaba haiba wakhalon asiga loinana isa isagi angamba thodang lobagi mathakta aikhoi masel punna sinminnaduna chawkhatpa nungai yaifaba khunai ama seminar asi haiki. Resource person oikiba T Sana Jawbana haikibada food value yamna wangba chengum asigi demand nongmagi hengalakli. Chengumdagi tongan ba mawongda sem saduna sendong hena tanbe yai haiki. Loinana resource person Tiam Ranjit na haikibada mushroom na karamba charu kaktuna hingani kari hidak hapkani chengum thagadoriba miyoi adu lu nanbagi hainabi yamna hygienic oigadabani loinana chengum karamna thagani thakraba matungda ising chaiba hekpana chingba singi yamna marueba chengum thabagi mawong matau chaisin thorang sing sugaina training singda tapi tambikhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada marueba pau amuka hana pizari. CM Birenda Bondhu Haina kauhaningdrabanina Kouraroi Mr. Biren Haina Kouragani Haina ke Ranjit na phongdokre. Lupa crore humdramanga changna university anigi infrastructure sing nongna semgalagani haina CM na phongdokre. Ekar kunmanga romda tharamba popi pambi sing yanthakre. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.